mayam ngasi mu channel asina Hollywood web series Viking Valhalla gi episode 7 adu pudun lakjare mamangi episode sing du yengbidaba yawragadi soidani yengbiu wari sima pung phana bap tana bagi damak haijabani aikoina mamangi episode gi khangkre Herald hoi Liv hoisu England dagi halaktuna Kerrigan da thungkhrabani Freddy sumake aroiba khulagi changyeng adu mai paktuna hekona achauba phama ma hapkhrabani aduga Herald ga makoi ni su yam nuksinana leminakhre Uppsala romdana tamthirba Christian Viking Korana Uppsala gi laipu singdu matang hatpa haukrabani England lomdana ningthau kanutsu maramdam Denmark da problem ama thoe haba paw lakpadagi England thadoknaba sem sakrabani madugi makha episode 7 asigi ahan masin asida Herald ga Freddy gi sindagi haure hojik makoi ni si intimate tawba loiduna yam nungsinana wari sadon leiri Herald na Freddy aina nang yam nungsi hairi Freddy na nang nungsi ba haba posakse afaba posak ne haina khanbra haiduna hangli Herald na hoi aidi khalli nang di khandabra haiduna hangjalagli Freddy na aidi hojik pawa nungsi ba haba posakse afabara phattabra habasi khangdre ngasi pawa isana isada wahang oina adama hangjado leiribani adu aidi nungsi bagi damak kudimak pithokpa kathokpa ngamgani ai isamaksu aigi family su aigi isorsu nangdi ngamgadra Herald nangdi aigi damakta kari tawba ngamgani hairi Herald nangna haisingdudagi hena aina tawba ngamgani aina sakiba wasak phawba kawthokpa ngamgani aina khanjaraba manglan khudimak thadokpa ngamgani aina Norway gi ningthau oibagi wakhanse masi phawba kawthokpa ngamgani Freddy na aduni uredana nungsiba haiba pochakse kayada khudong thiningai oiribana nangna matam kuinadagi khanjarakpa manglandu phawba ngasi ngarangda thengnaba aigi damak kawthokpa ngamgani haribaduni Herald aisu madumak tawgani habadi laitedana aina ningthau oirba kan lamdam sida leiriba phattaba kudimak sengtokani aikhoina lamdam sida miyoi kudimak ningtamba phangba lamdam ama semkatkani tasengna harabada Kerrigan city asigumna mafam sida dharma kudimak tona tinaduna leirabasu masada akiba mata yauduna maning tamna leibi yabagi ayaba du phangli Freddy na nang hojiki du kari haiba aikhoi haiba haiduna momon noksalagli Herald na hoi aikhoi haibani thaba asi ai khatagi daita natte aikhoi gi daita ni pangthokpachu soidana ngamgani kudimak oithokani nangna aigi nakta leiringai oithoroidaba thabak phawba oithonma ngamgani haiduna aina thajai hairi hojik sinje hongkhiduna Kerrigan city sigi mapanda jahas ama lakle habagi Bengal asi khongagli mafam singak senduna leiriba duty tawduna leiriba guard singsina lakliba hi si yengna kan honari adubu mafam si hojik ayukki matam oibana lechin thajanbadagi lakliba hi si mayek sengna uba phangdre hojik hi si su city si tamna sumsum changchalagli hi sidana tawroklibisina kakthatlaba laipu kayagi makok thetuna asiba amabu pangtingduna hi si thorokpa miyoi amata yauduna lakli hi sida yauriba ahingba hairagadi mamangda Freddy na Uppsala chatpa lambida layengbirakhibi nupidugi pikliba angang asi maraibakta ina cross mark ama yekpiduna mi singchigi makok singchiga sumsum thaujalagli angangsina yam kana kapagi khonjel sisu Kerrigan city sigi lanme singsina lapna tari masiragi sinji hongkhiduna England lomda unglakhe hojik Godwin ga ningthau Ekmin kasi wari sana duna ningthau singasana leiriba mafam sida lakli Ekmin hojik ningthau kanuti mafam si thadokuna chatkre masigi maramna karino Godwin nang khangbra haiduna hangli Godwin hojik Denmark ta irang ama thokpa male lanphamdugi damakta chatkhibani hairi Ekmin pharene durobadi aingonda di khudong chaba ma pibagum thokli tanja sigi khudong chaba lauduna mafam sida ahongba ma porakpa ya horagani hairi Godwin aina su khangi ningthauna masigi wakhanje leramgani habase aduba hojik luribadi kanunna ngarang nungdang rani imaga luhongkhre hairagli Ekmin chungaktuna kari ngarang nungdang khatada adude ekhoi gi problem se sumsum chawthoraklagani hairi Godwin mani ningthau problem si sumsum lusalaklabani hairi hojima khoini na wari sana duna ningthau gi singasan gi ka sida changakpada singasan si phamnabagi damak ahal oraba wang chawraba Viking sama leptu leramli ningthau Ekmin chu thawa sadana tawriba mong sida khitang chawrapna mafam sida leiriba nang kanano aduga masida kaidawramlibano haiduna ngangli Godwin iningthau adumna khon kankhat pikino mangda letliba ahana siga hana sakhangna bikho mahakni ningthau kanutki mapa ningthau Swen Fogbread kanutki mapa Swen na sulai thoraktuna nangla angang oiriba mafam sigi ningthau hairibasina wafam si haidana Swen na machanapa kanutna phamamba ningthau gi sungasana sida phamduna laikre masirigi sensi hongkhiduna ningthau Swen ga Ekmin ga si wari khara sanari Swen na nangna angang oiringai aina nangbo hana ukre nang matamdu ningsingbra haiduna hangli Ekmin ningsingde haiduna khumli Swen na matamama akhoironggi lamdam awanglomda nangi baba ethelert kaloidana nangna ngang oringai matamda puduna lakhi nangi babadu yam phabani Viking singbu themna honabada paisa yamna pibani Ekmin
ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯋꯥꯈꯜ ꯏꯈꯟ ꯈꯟꯗꯗꯕꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯅꯈꯣꯏꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ꯫ ꯑꯦꯗꯃꯤꯟꯒꯤ ꯋꯥꯐꯝꯁꯤꯗ ꯁ꯭ꯋꯥꯏꯟꯁꯨ ꯁꯥꯎꯒꯦ ꯇꯧꯔꯛꯇꯨꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯖꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯒꯣꯗꯋꯤꯟꯅ ꯃꯔꯛ ꯊꯠꯇꯨꯅ ꯏꯅꯤꯡꯊꯧ ꯁ꯭ꯋꯥꯏꯟ, ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯅꯤꯡꯊꯧ ꯀꯥꯅꯨꯠ ꯑꯁꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁ꯭ꯋꯥꯏꯟꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯗꯦꯟꯃꯥꯔꯛ ꯂꯩꯕꯥꯛ ꯑꯗꯨ ꯌꯦꯛꯅꯕꯁꯤꯡꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯍꯜꯂꯛꯂꯣꯏ ꯍꯥꯏꯔꯤ꯫ ꯑꯦꯗꯃꯤꯟꯅ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤꯅ ꯁꯤꯅꯤ, ꯑꯗꯣꯝꯅ ꯀꯥꯅꯨꯠꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯐꯝꯁꯤꯗ ꯁꯥꯁꯟ ꯇꯧꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁ꯭ꯋꯥꯏꯟꯅ ꯋꯥꯐꯝꯗꯨꯃꯛ ꯑꯆꯨꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯦꯒꯃꯟ, ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯕꯨ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯀꯥꯅꯨꯠꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯅꯤꯌꯣꯝꯁꯤꯡꯒꯗꯤ ꯈꯔ ꯈꯦꯠꯅꯕ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛꯇꯤ ꯇꯨꯡꯒꯤ ꯂꯝꯕꯤꯁꯤ ꯌꯥꯝ ꯁꯥꯡꯅ ꯌꯦꯡꯕꯅꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯊꯕꯛ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨꯒꯤ ꯊꯕꯛꯁꯤꯡꯗꯨ ꯄꯥꯝꯗꯦ꯫ ꯃꯥꯡꯗ ꯇꯥꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯕꯨ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯕꯁꯤ ꯍꯩꯅꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯛꯂꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯀꯥꯅꯨꯠꯅ ꯅꯪꯒꯨꯝꯕ ꯃꯐꯝꯁꯤꯒꯤ ꯍꯧꯗꯣꯡ ꯃꯆꯥ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯍꯟꯗꯨꯅ ꯊꯝꯂꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯒꯣꯗꯋꯤꯟꯅ ꯃꯔꯛ ꯊꯠꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯇꯧꯕꯗ ꯁ꯭ꯋꯥꯏꯟꯅ ꯈꯥꯝꯗꯨꯅ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤ ꯅꯤꯡꯊꯧ ꯑꯦꯒꯃꯟ ꯃꯁꯥꯃꯛꯅ ꯄꯥꯎꯈꯨꯝ ꯄꯤꯖꯁꯅꯨ, ꯃꯔꯛꯁꯤꯗ ꯅꯈꯣꯏ ꯌꯥꯎꯁꯜꯂꯛꯀꯅꯨ ꯍꯥꯏꯔꯤ꯫ ꯑꯦꯗꯃꯤꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝꯁꯤꯁꯨ ꯇꯥꯔꯣ꯫ ꯅꯤꯡꯊꯧ ꯀꯥꯅꯨꯠꯅ ꯐꯖꯅ ꯈꯪꯈ꯭ꯔꯕꯅꯤ, ꯂꯝꯗꯝꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯑꯃꯗꯤ ꯖꯃꯤꯟꯗꯥꯔꯁꯤꯡꯕꯨ ꯃꯉꯣꯟꯗ ꯁꯄꯣꯔꯠ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩ ꯍꯥꯟꯅ ꯁꯄꯣꯔꯠ ꯇꯧꯕ ꯑꯃ ꯆꯪꯏ꯫ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯇꯧꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯋꯥꯏꯟꯅ ꯅꯈꯣꯏꯒꯤ ꯖꯃꯤꯟꯗꯥꯔꯁꯤꯡ ꯑꯗꯨꯅꯁꯨ ꯅꯤꯡꯊꯧ ꯀꯥꯅꯨꯠꯇ ꯋꯥꯁꯛ ꯂꯧꯈ꯭ꯔꯕꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯁꯥꯒꯤ ꯗꯥꯏꯇ ꯑꯣꯏꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯗꯃꯤꯟꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯄꯨꯝꯅꯃꯛꯇꯨ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ, ꯖꯃꯤꯟꯗꯥꯔꯁꯤꯡ ꯑꯗꯨ ꯁꯦꯟꯅꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯅꯤꯡꯊꯧ ꯁ꯭ꯋꯥꯏꯟꯁꯨ ꯃꯆꯤꯟꯗ ꯆꯥꯅꯕ ꯑꯃ ꯆꯞ ꯁꯥꯏꯗꯨꯅ ꯃꯤ ꯈꯤꯇꯪ ꯎꯁꯤꯠꯇꯅ ꯑꯗꯨꯗꯤ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯐꯕ ꯄꯣꯔꯝꯅꯤꯅꯦ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯑꯦꯗꯃꯤꯟꯁꯨ ꯏ ꯀꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯔꯦꯀꯠ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯤ ꯃꯀꯣꯛ ꯉꯥꯛꯇ ꯊꯦꯠꯂꯕ ꯖꯍꯥꯖ ꯑꯁꯤ ꯁꯤꯇꯤ ꯑꯁꯤ ꯌꯧꯔꯛꯇꯨꯅ ꯃꯌꯥꯝꯅ ꯁꯨꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯤ꯫ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯑꯁꯦꯡꯕ ꯙꯔꯃꯒꯤ ꯂꯥꯏꯄꯨꯁꯤꯡꯁꯤꯒꯤ ꯃꯀꯣꯛꯁꯤ ꯀꯛꯊꯠꯂꯒ ꯍꯤꯁꯤꯗ ꯊꯦꯠꯇꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯀꯦꯔꯦꯀꯠꯀꯤ ꯔꯥꯅꯤ ꯍꯥꯀꯣꯟꯁꯨ ꯁꯥꯎꯕꯗ ꯂꯣꯏꯔꯦ꯫ ꯂꯤꯐꯅꯁꯨ ꯌꯥꯎꯔꯛꯏꯕ ꯑꯉꯥꯡꯁꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯃꯆꯟꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯅ ꯍꯥꯀꯣꯟ ꯍꯣꯏꯗ ꯑꯩꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯏ, ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕ ꯊꯕꯛꯁꯤ ꯀꯣꯔꯥ ꯍꯥꯏꯕ ꯃꯤꯑꯣꯏꯗꯨꯅ ꯇꯧꯔꯛꯄꯅꯤ꯫ ꯔꯥꯅꯤ ꯍꯦꯀꯣꯟꯅ ꯐ꯭ꯔꯦꯗꯤꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯍꯧꯖꯤꯛꯃꯛ ꯎꯞꯁꯥꯂꯥꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯔꯥꯅꯤ ꯏꯃꯥꯁꯤ ꯅꯤꯡꯊꯧ ꯀꯥꯅꯨꯠꯀꯤ ꯃꯄꯥ ꯁ꯭ꯋꯥꯏꯟꯒꯤ ꯃꯁꯨꯅꯨꯄꯤ ꯈꯔꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯇꯧꯕꯤꯗꯨꯅ ꯀꯥꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯁ꯭ꯋꯥꯏꯟꯁꯨ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯁ꯭ꯋꯥꯏꯟꯅ ꯃꯁꯨꯅꯨꯄꯤ ꯒꯤꯙꯥꯗ ꯃꯐꯝꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯁꯨꯅꯨꯄꯤ ꯒꯤꯙꯥꯅꯁꯨ ꯄꯨꯄꯨ ꯃꯐꯝꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤ꯫ ꯔꯥꯅꯤ ꯏꯃꯥꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯀꯦ ꯍꯥꯏꯅ ꯇꯧꯔꯛꯄꯒ ꯁ꯭ꯋꯥꯏꯟꯅ ꯍꯥꯟꯅ ꯈꯪꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯍꯥꯛ ꯔꯥꯅꯤ ꯏꯃꯥꯅꯤ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯀꯥꯅꯨꯠꯀꯤ ꯑꯅꯧꯕ ꯔꯥꯅꯤꯅꯤ꯫ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯂꯣꯏꯅ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯁ꯭ꯋꯥꯏꯟꯅ ꯅꯍꯥꯛ ꯆꯥꯛ ꯊꯣꯡꯕꯗꯤ ꯐꯖꯅ ꯍꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯔꯥꯅꯤ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯕ ꯈꯔ ꯈꯔꯗꯤ ꯍꯩ, ꯌꯥꯝ ꯀꯟꯅ ꯍꯩꯕꯗꯤ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯁ꯭ꯋꯥꯏꯟꯅ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯕ ꯏꯃꯥꯗꯨꯗꯤ ꯆꯥꯛ ꯊꯣꯡꯕ ꯐꯖꯅ ꯍꯩꯕ ꯅꯨꯄꯤꯅꯤ, ꯃꯈꯟ ꯃꯈꯟꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯟꯗꯨꯅ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯅ ꯊꯣꯡꯕ ꯍꯩꯕ ꯏꯃꯥꯅꯤ꯫ ꯑꯩꯅꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯈꯟꯈꯤꯕꯅꯤ, ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯌꯥꯟꯁꯤꯡ ꯑꯗꯨ ꯄꯨꯟꯁꯟꯗꯨꯅ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃ ꯄꯨꯊꯣꯔꯛꯂꯤꯕꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯀꯥꯅꯨꯠ, ꯃꯍꯥꯛꯇꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯩꯇꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤ ꯃꯍꯥꯛꯁꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯩꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯅꯣꯔꯋꯦ, ꯗꯦꯟꯃꯥꯔꯛ, ꯏꯪꯂꯦꯟ ꯑꯃꯗꯤ ꯑꯥꯏꯁꯂꯦꯟ ꯂꯝꯗꯝꯁꯤꯡꯁꯤ ꯄꯨꯟꯁꯟꯗꯨꯅ ꯃꯍꯥꯛꯅ ꯁꯥꯁꯟ ꯇꯧꯕ ꯄꯥꯝꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯪꯗꯦ ꯃꯍꯥꯛꯅ ꯁꯥꯁꯟꯁꯤ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ꯫ ꯔꯥꯅꯤ ꯏꯃꯥꯅ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗꯨꯒꯤ ꯑꯍꯧꯕ ꯑꯣꯏꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯊꯝꯕꯤꯔꯝꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯋꯥꯏꯟꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯅ ꯏꯪꯂꯦꯟꯁꯤ ꯁꯦꯟꯅꯕ ꯉꯝꯒꯅꯤ ꯁꯤ ꯅꯠꯇ꯭ꯔꯥ? ꯔꯥꯅꯤ ꯏꯃꯥꯅ ꯍꯣꯏ, ꯑꯩꯅ ꯃꯐꯝꯁꯤꯕꯨ ꯁꯦꯟꯅꯕ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯁ꯭ꯋꯥꯏꯟꯅ ꯅꯪꯒꯤ ꯐꯤꯔꯦꯞꯁꯤꯕꯨꯗꯤ ꯐꯖꯩ, ꯑꯩꯅꯁꯨ ꯊꯥꯒꯠꯂꯤ, ꯑꯗꯨꯕꯨ ꯃꯐꯝꯁꯤ ꯅꯪꯅ ꯁꯦꯟꯅꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯔꯥꯅꯤ ꯏꯃꯥꯅ ꯑꯗꯣꯝꯅ ꯆꯤꯡꯅꯔꯤꯕꯁꯤ ꯑꯩꯉꯣꯟꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯀꯥꯅꯨꯠꯀꯤ ꯐꯤꯔꯦꯞ ꯑꯁꯤꯗꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁ꯭ꯋꯥꯏꯟꯅ ꯅꯪꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟ ꯑꯅꯤꯃꯛ ꯐꯖꯕ ꯋꯥꯍꯪꯅꯤ, ꯑꯅꯤꯃꯛ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯑꯍꯥꯟꯕꯒꯤ ꯋꯥꯍꯪꯁꯤ ꯐꯖꯅ ꯈꯪꯂꯕꯗꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪꯗꯨꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ ꯍꯥꯏꯔꯤ꯫ ꯔꯥꯅꯤ ꯏꯃꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯋꯥꯍꯪ ꯑꯅꯤꯃꯛ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯕꯒꯤ ꯗꯥꯏꯇꯗꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ, ꯇꯥꯟꯖꯥꯗꯨ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯎꯞꯁꯥꯂꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯅ ꯃꯌꯥꯝꯕ ꯂꯤꯐꯀ ꯍꯦꯔꯜꯍꯣꯏꯒ ꯄꯨꯟꯗꯨꯅ ꯂꯥꯏꯁꯪꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯔꯥꯅꯤ ꯍꯦꯀꯣꯟꯒꯤ ꯌꯥꯊꯪꯗꯒꯤ ꯃꯐꯝꯁꯤ ꯌꯦꯡꯁꯟꯕ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅꯁꯨ ꯂꯥꯞꯅ ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯍꯥꯟꯅ ꯎꯔꯝꯕ ꯂꯥꯏꯁꯪꯗꯁꯨ ꯎꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯃꯐꯝꯁꯤ ꯃꯩꯈꯨ ꯀꯥꯗꯨꯅ ꯂꯩꯕꯁꯤꯁꯨ ꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯐ꯭ꯔꯦꯗꯤꯁꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯌꯥꯝꯁꯤ ꯍꯧꯔꯒ ꯂꯥꯏꯁꯪꯅ ꯂꯩꯔꯤꯕ ꯃꯩꯈꯨ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯇꯥꯅ ꯆꯪꯁꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯁꯨꯝ ꯇꯞꯅ ꯆꯪꯁꯜꯂꯛꯄꯗ ꯂꯥꯏꯅꯤꯡꯕ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯃꯥꯏꯗ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯦ꯫ ꯃꯁꯤ ꯎꯕꯗ ꯐ꯭ꯔꯦꯗꯤꯁ ꯊꯃꯣꯏ ꯁꯣꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫
लाइसंगीसु मई थादोअमबदगी पुंका कादुना मैखु कादुना लेरमली लीफनसु लानमी खरदा अहिंग मी यावबरा हायना येंगुचु हायदुना थादोखरे फ्रेडिसु मथमोय सोकना ममिता मपी तादुना मई थादोकपिरमलबा मखोगी ईश्वरगी लाइसंगसिगी मनाक्ता सुम चंगचनखरे मसिदगी सिनसि इंग्लैंड लोमदा उंग लाखरे हौजिक निंगथौगी सभासिदा निंगथौ एकमिनगा कानुटकी मपा स्वायनगसि फमदुना लेरि अदुगा मफमसिदसु इंग्लैंडगी ओइबा लमलमसिंगदगी लाकपा जमींदार मयामसु पुल्लरे अहामदा निपा अमा चंगक्तुना स्वायनदा इनिंगथौ अहाक वेसेसकी जमींदारनि मिंगना सिगाफ्रेड कौजै वेसेसकी लमदमसि अरीबा मतमदगी हौना लानमीगी ओइना मपांगन कलकपा लमदमनि स्वायनना ओ अदुनरा वेसेस लेबाक्सि याम मरु ओइबा ओइना लौनरिबसे हाइरि सिगाफ्रेडना मानि इनिंगथौ अदुना वेसेस लेबाक्तगी टेक्स अमता खोंगलरोय हाइदुना मता अमगी निंगथौ लंदनगी निंगथौ एथेलरेडका आइगी बाबागा वाफम अमा यानखरे यानखिबगी चेदु मसिदा लैरे हाइदुना पिसलगली स्वायनना असुक चावबा खुदोंग चाबा चिनंगी बाबादा एथेलरेडना पिरमलिबसि करिगिनो हाइदुना हंगली सिगी फरना मतम अमा आइगी बाबाना योक सिटी दा तौबा लानफम अमदा निंगथौ एथेलरेडपु कनखिबगी दमक्तनि हाइरि कानुटकी मपा स्वायनना तौखरिबा लानफम अदुदी कना कना का मायोकनखिबनो हाइदुना हंगजेलगली मसिदगी सिगी फरचु लत तौदुना अदोंगा लानथेंनगिबा लानफमनि हारगली मसिदगी स्वायना खितंग सौरप तौदुना अदु अरबदि नंगना पीरिबि चेसि पाइछलो ngasi nangsu mayamna pinabagum mafam sida टेक्स अदुमा कारकलगदबनि हाइरि वेसेसकी जमींदा सिगेफाचु मना कनसन्दुना निंगथौ स्वायनबु उसित थौइदबगी मवंगदा निंगथौ एकमेनगी मनाक्ता चंगसन्दुना महाकी वाफमसे याबिनब कन्ना हाइजरि एकमिनना गोडविन अइना हंतकी लानफमदुदा मफमसिदा कौखिबा जमींदा सिंदुगी मरक्ता वेसेसकी जमींदा सिगाफ्रेची लाकप्रा हाइदुना हंगली गोडविन लाखिदि निंगथौ आई हुजिक्सु तसेंगना हाइबा ngamli matamduda जमींदार सिगरफेट मफमसिदा अखोगी mateंग पांगनाबगीदमक लाखिदे हाइरि सिगी फटना इनिंगथौ मतमदु अइना थबक खरा चिनखिबदगी मफमसिदा लाकपा संखिदबनि हारगली एकमिनना अदु अरबदि आइसु नंगीदमक्ता मतम काइथोकपा संगदे नंगी mateंग पांगबा संगदे हारगली मफमसिदा लैरिबा मियामसिनासु वेसेसकी जमींदारसिदा कन्ना नोक्सनबिरगले महाकु उपाय लेतना मफमसिदगी याम इकाइना चटखरे कानुटकी मपा स्वायनसु चटखरिबा वेसेसकी जमींदारसिदा खितंग सौरपना येंगगा लेहौरे मसिदगी सिनसि उपसालारोम दौंग लाखरे मसिदा लीफ का हेरलगसु मफमसिदा तौरिबसि कुपना दुमुक येंगछल्ली जगाजे होजिक मी असिबना पुंगचाइ चाइ भाबदु ओइरे फजना लैजरंबा लाइसंगसिंग असिसु पुंगतुम तुमना मै थादोकपिरमली लीफना नंगदी मफमसिदा हानाना लाखरबरा हाइदुना हंगली हेरलना लाक्त्रि ngasigisina ahanmane waridabudi mayama tare somdana फ्रेडिसु ममिता पिरांग चेंदुना मखोगी ईश्वर ओदिनगी मूर्तिना लैरिबा लाइसंग असिदा चंगछलगले मफमसिचु मै थादोकपिरमबदगी लाइगी मूर्तिसि फावबा पुका कादुना लेरमली मसी उबदा फ्रेडिस थमोय सोकना कपतुना लैरि सोमदसु लीफ का हेरलगसि असिबसिंगसि मंगा कक्थतपा तमथीना हाटपसि उबदा लीफना मखोयना मिचमसिंगसिदा असुयाम तमथीना येगनाबा अमगुम हालिबसि करिगी ओइजानो हाइदुना हंगली हेरलना मखोयना ngasi मफमसिदा तौरमलिबसे मरु ओइना मियोइसिंगसि हालंबा नते अरिबा धर्म असिबु मुथनबा होनरमलिबनि हौजि मखोयनिना वारिसि सानादुना लैरिङै नाकंदा खोंजेन खरा तारकपदगी थांग सतोक्तुना नारकसिदा चंगसनख्रे लीफना उसासिंगना कुपसन्दुना लैरिबा मफमसि हाइदोक्तुना येंगलुबदा नुपिमचा खरा लोतुना लेरमली अंगांगसिंगसिना यामकीना अखोइबु हाटपीगनो हाइदुना लाउजरि लीफ का हेरगनासु थेमदुना अखोइदि नखोइबु हाटके हाइदुना लाकबा नते थोलउला नखोइबु कन्मा लाक्लिबनि हाइदुना अंगांगसिंगसि थेमदुना फ्रेडिसकी मनाक्ता पुदुना लाक्ली फ्रेडिसना नुपिमचा अमदा नखोइ अइंगोंदा करीमता कीगनो अखोइ लोइन अमतनि नखोइबु कन्मा लाक्लिबनि हाइरि अंगांगसिना अदोम फ्रेडिसला हाइदुना हंगली फ्रेडिसना होय माने नंदे अगी मिंगसि कमायना खंगिबा हाइदुना हंगली नुपिमचासिना मफमसिदा अटैक तौरमलिबा मियोइसिंग अदुगी सदादुना हाइरमदा नंग सोइदना लाकनि हाइरमि महाकना नंगोंदा पाव अमा तम्मो हाइदुना अखोइबु मफमसिदा थममबनि लीफना मखोइना हाइरमलिबा पावदुना करिनो हाइदुना हंगली नुपिमचासिना ईश्वरना मखोइदा केरेकट सिटी अदु पुंगतुम तुमना मांगहलो हाइदुना याथंग पी हाइ अदुगा फ्रेडिस नंगसु निपादुना हातकनि हाइरमि हाइरगली तांजासिदा मी असिबा येंगछल्लुबा फ्रेडिस होइगी लानमिसिंगसि लाक्तुना मफमसिदा अहिंगबा मी मत लैत्रे लोइना तुमना हातोकलमले हौजे अखोइना ngaiduna लैगदोरिबसि करिनो अइना खनबददी याम थुना मखोइबु थीदुना तौहैद्रबा थबकसिगिदमक बरानगी मतुंग इना नंदी पीनबा तौसि हाइरगली हेरलना मखोइना चलमबगी खोंगुनसिंगसि येंगबदा सगोनगी खोंगुन मसिंग यामना तारि मसिन ताकपदी मखोइ लामी अमनि खक्ता नते मी मसिंग यामी मसिदा अखोइना हाथु मखोइबु तानारुबा हाइबसि खुदोंग थिनिङाइ ओइगनि हाइरगली फ्रेडिसना लामीसिंगसिदा नखोइ केरेकटा हनख्रो मफमसिदा थोकलिबा थौदोक वाथोकसिंगसि रानी हेकोंदसु तमलुरो अखोइ मफमसिगी असिबा हक्चांगसिंगसि पोलोइ बिरमदुना खितंग तपना लाक्लगे लीफना अखोइना होजि कोरा हाइरबा मियोइदु थिदोक्तबा यारोइ
aduna ai makhoi khungul liduna mahaki maramda khangthokna bahotnaruge aduga kona character punna mu unarasi haramlaga Leaf ka makna nungsinajaribi Greenlander nupi si loina duna chatkre hoju mafam sida Fredes ka Herald gana hingauri ba nupim cha singchiga asiba singchi poloina bagi damak lahore Herald na Fredes ai wasak tuna hairibisini mi phatta oiriba kora maral gi matung ina dandi soidana pigani ai nangonda wasak tuna hairibisini hairagli Fredes na thabak tu gi damakta nangi wasak ki darkar oide ai isana su thaba si pangthokpa ngamgani haiduna Herald da waro rap tawduna chatkre Herald su Fredes ki mawng sida thawai nungai tan lehori tasengodi Fredes na Herald da sauribsi mafam sida tawramlibsi Christian Viking singnani aduga Herald su Christian Viking amani maram si leibana Fredes na Herald si nungsirabasu dharma gi khenaba leibana makhoi ni gi mari si sesan ba sungam ngamdre masiragi sinchi England lomda ngulakre hojik Godwin ga ningthau Egmund ga si sagol lamjen tanadro kan leiri Egmund na mamang thaduna sum thoram badagi Godwin na jaga ama chongjanduna achamba lambi da mamang thaduna thaukhre hoji makhoi ni na umang gi jaga ama da pothaduna Egmund na Godwin da nangsu loksing di phajana hairamline nangna sambai lambi du da chongsalakane habsi aina di khallu dabani hairi Godwin ining thodi yam yangna aigi mangda tharun thaukhre aduda isu loksing khara tawnaba khalakibani hairi tasengmadi makhoi ne hojik laklibasi koithorokpa chaduna aronba wari ma sanabagi damak laklibani Egmund hanta ke no Viking singchidi karamna marang matung ina dandi pigani harakli Godwin ining thausi hantak nauna lakliba kanut ki mapa Swainda nungaitaba leiba mali harakli Egmund ahanbada aina kanutsi yam hainaramdabani aduga ngasidi mapa sina amu hena hele aina nungsiyo haiba sungam ngamde aduga isana isabusu saujari ai makhoi gi matung induna leiba sida Godwin ining thauna isada kayam waraujarage warauba gi changdu kadai phawbo yaurage madu ining thau katana khanba wakhan natte harakli Egmund aduna takpadi nangna haribasi akhoi gi marakta aigumba miyoi kayama yauri sinatra Godwin mane ining thau adongumba kayama leiribani tasengna isamaksune hojik mayamna ngairibasi adongi phireptuni Godwin gi wafam sida ningthau Egmund su wakhan makhanduna laikre masirigi sinchi khango hongkiduna Godwin si kanut ki mapa Swain na kaubadagi parwap changchalagli Swain aigi chanupa kanut na hairambagi matung inna nahakchi thajaba yaba mini haina hairammi nathamoi sengba mini hairami hairagli Godwin maduma ngamnaba honajage hairi Swain mafam sida ai lakpa budi kuidri adubu ai hojik phajana uba ngamme mafam sida kudong thibadi khara leire masi kudong thibasi hojik pudi yam pikli adubu sum changthorokpa yana leire Godwin aisu ining thawna pangthokpa pamleba thabak tuda yare mafam sida leiriba kudong thiningai oiba singsi sengtokpada aisu support tawjare hairi tanja sida Oasis ki jamindar si Swain na kaubadagi mafam sida thajalagli Swain Oasis ki sigi fat changchalo aina nangi matangda yammunna khalamlibani ai nangi problem si wakhan khanduna solve tawba ngamdre aigi ichanopa kanut oiramagadi atopa lambi thiduna waroisan ama porakpa ngamlambasu yai aidi aigi pukninggi wasi phongdokpa matamda misingna loksanbada khara wabani adubu aigi chanopa kanutti aina phongdokpa wafam singsi phajana loksanduna yan taba ngambani kanut nasu aina ngasi lepliba phirebasi yagani khalli ngarangi sabaduda nangna aigi mangmakta tawriba adu aibu mayam mangda ikaiba piriba natra haidun hangjalagli sigi farna nate iningthau aidi adomda ikaiba pikhibadi leite supna khaki ningthau Egmund da wafamdu yan tanabagi damak haijabani hairagli hauji ikhang khangawdana sigi farta Swain mabukta thang sori mana thinjalakre aduga sigi fatki lusamsi paiduna aina nangna ngarang tawriba thawondu khangi maramsu loina khangi aduga aigi chanopa kanut nasu loina khanglagani hairi hojik ni pa si thangna hanjan thinjanduna hatokre aduga Swain i teraba thang sori si paiduna Godwin gi manakta mu changchalagle aina su Godwin nangi maramda wari kayama taakre kanut nasu nangi pukchen sengba mawong adu aingonda su liduna khangankre adubu aidi nakhoi miyoi si thabak sigi damakta thamba pamde Swain gi wafam sida Godwin su kibana loire mangak samsida thangsina thamakpada su kari tawrakadabano khangdabi upai leitana leijari Swain na makha taaduna aduna nakhoi mi si asigumba thabak sigi damakta thamba yadre aduna Godwin nahak ngasidagi Oasis ki jamindar aina haplabani hairagli wafam si taadadi Godwin su sor asangba mo hondokli masidagi sinchi Olaf ki sinda muglakre hojik Olaf se Kora gi manakta muglakli Kora su maki lanmi miyama siga Olaf buwok na bagi damak ngai dun laikre hojik Olaf ta maki achano manaya mana adomna Kora hairiba miyoi sibu thajabara haidun hangli Olaf na aisu mangonda ka hena thajabadi thamde hairi somdana Kora na makhoi gi manakta Olaf yorakpagi haraukta yamba phongdokli
ꯃꯁꯤ ꯎꯕꯗ ꯑꯣꯂꯥꯐꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯥꯖꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯊꯥꯖꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯊꯧꯖꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯤꯐ ꯍꯣꯏꯁꯨ ꯀꯣꯔꯥ ꯍꯣꯏꯒꯤ ꯈꯣꯡꯒꯨꯟꯁꯤ ꯁꯨꯝ ꯂꯤꯔꯛꯂꯤ꯫ ꯈꯣꯡꯒꯨꯟꯁꯤꯡꯁꯤ ꯌꯦꯡꯂꯒ ꯂꯤꯐꯅ ꯃꯈꯣꯏ ꯑꯩꯈꯣꯏꯗꯒꯤ ꯅꯣꯡꯃ ꯉꯟꯈꯠꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯗꯨꯅ ꯆꯠꯁꯤ ꯍꯥꯏꯔꯤ꯫ ꯂꯤꯐꯅ ꯃꯈꯣꯏꯕꯨ ꯌꯥꯝ ꯊꯨꯅ ꯇꯥꯟꯅꯗ꯭ꯔꯕꯁꯨ ꯌꯥꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯀꯦꯇꯀꯠꯀꯤ ꯃꯥꯏꯀꯩꯗꯗꯤ ꯅꯠꯇꯦ, ꯑꯗꯨꯒ ꯁꯒꯣꯜꯁꯤꯡ ꯑꯁꯤꯁꯨ ꯄꯣꯊꯥꯍꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯁꯤꯗꯒꯤ ꯂꯤꯐꯀ ꯅꯨꯄꯤꯁꯤꯒ ꯗꯝꯕꯨꯔ ꯃꯆꯥ ꯑꯃ ꯈꯟꯗꯨꯅ ꯎ ꯃꯈꯣꯡ ꯑꯃꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯂꯤꯐꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯂꯤꯐ, ꯂꯥꯟꯐꯝꯁꯤꯗ ꯅꯪꯒꯤ ꯅꯒꯨꯟꯗꯨ ꯎꯠꯊꯣꯛꯄ ꯉꯝꯂꯕꯗꯤ ꯚꯥꯏꯀꯤꯡꯁ ꯃꯔꯛꯁꯤꯗ ꯅꯪꯒꯤ ꯅꯃꯤꯡ ꯍꯦꯟꯅ ꯆꯠꯂꯒꯅꯤ, ꯑꯐꯥꯎꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ, ꯅꯪꯒꯤ ꯕꯕꯥ ꯑꯦꯔꯤꯛꯇꯒꯤ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯄ ꯍꯦꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯤꯐꯅ ꯅꯪꯅꯕꯨ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯂꯤꯅꯣ? ꯅꯨꯄꯤꯁꯤꯅ ꯑꯩꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕꯗ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯔꯝꯗꯗꯤ ꯃꯍꯥꯛꯅ ꯅꯣꯔꯋꯦ ꯑꯃꯗꯤ ꯑꯥꯏꯁꯂꯦꯟꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯨ ꯅꯪꯒꯤ ꯕꯕꯥ ꯑꯦꯔꯤꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯒ꯭ꯔꯤꯟꯂꯦꯟꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯤꯐꯅ ꯅꯪꯒꯤ ꯐꯦꯃꯤꯂꯤꯅ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯃꯍꯥꯛꯄꯨ ꯏꯖꯠ ꯇꯧꯗꯨꯅ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ, ꯀꯤꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯕꯕꯥ ꯑꯦꯔꯤꯛ ꯇꯝꯊꯤꯕ ꯃꯤꯅꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯕꯕꯥꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯃꯗ ꯌꯥꯎ ꯃꯆꯥ ꯂꯧꯕ ꯆꯠꯈꯤ꯫ ꯃꯗꯨꯗ ꯌꯨꯝꯕꯨꯗꯨꯅ ꯌꯥꯎ ꯃꯆꯥ ꯑꯗꯨ ꯄꯤꯔꯛꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯄꯤꯗꯨꯅ ꯄꯣꯛꯄ ꯉꯝꯗꯕꯗꯒꯤ꯫ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯑꯩꯒꯤ ꯃꯤꯠꯅ ꯎꯈꯤ ꯑꯩꯒꯤ ꯕꯕꯥꯅ ꯅꯤꯄꯥꯗꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯃꯥꯡꯗ ꯈꯨꯗꯛ ꯑꯗꯨꯗ ꯍꯥꯠꯇꯣꯛꯈꯤ꯫ ꯕꯕꯥꯗ ꯀꯥ ꯍꯦꯟꯅ ꯑꯁꯥꯎꯕ ꯑꯃ ꯌꯥꯎꯕꯅꯤ, ꯃꯗꯨ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯗꯦ, ꯑꯗꯨꯒ ꯕꯕꯥꯗ ꯌꯥꯎꯔꯤꯕ ꯑꯁꯥꯎꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝꯕ ꯑꯃ ꯂꯩꯔꯒ ꯂꯤꯐ, ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯀꯥ ꯍꯦꯟꯅ ꯁꯥꯎꯕ ꯑꯁꯤ ꯑꯩꯅ ꯎꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯤꯐꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯅ ꯅꯪ ꯍꯦꯛ ꯎꯕꯒ ꯑꯁꯥꯎꯕꯁꯤꯡꯗꯨ ꯂꯣꯏꯅ ꯃꯥꯡꯈꯤ꯫ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯈꯩ ꯑꯆꯧꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯉꯝꯃꯤ, ꯑꯗꯨꯒ ꯑꯁꯥꯎꯕꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗꯦ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯅꯁꯨ ꯂꯤꯐꯅ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯅꯁꯨ ꯂꯤꯐꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯔꯥꯅꯤ ꯏꯃꯥꯁꯤ ꯃꯆꯥ ꯑꯅꯤꯁꯤꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯖꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯀꯥꯁꯤꯒꯤ ꯊꯣꯡꯁꯤ ꯊꯤꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯁ꯭ꯋꯥꯏꯟꯒꯤ ꯃꯁꯨ ꯅꯨꯄꯤ ꯒꯤꯇꯥꯁꯨ ꯔꯥꯅꯤ ꯏꯃꯥꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯔꯤ꯫ ꯒꯤꯇꯥꯅ ꯊꯣꯡꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯒꯣꯗꯋꯤꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯒꯣꯗꯋꯤꯟ, ꯔꯥꯖꯀꯨꯃꯥꯔꯤ ꯒꯤꯇꯥ, ꯑꯩꯈꯣꯏꯕꯨ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯒꯤꯇꯥꯅꯁꯨ ꯑꯌꯥꯕ ꯄꯤꯗꯨꯅ ꯀꯥꯁꯤꯗ ꯒꯣꯗꯋꯤꯟꯒ ꯑꯦꯒꯃꯤꯟꯒꯁꯤ ꯆꯪꯖꯜꯂꯛꯂꯤ꯫ ꯑꯦꯒꯃꯤꯟꯅ ꯔꯥꯅꯤ ꯏꯃꯥꯗ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯑꯩ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯂꯨꯍꯣꯡꯕ ꯑꯁꯤꯒꯤ ꯈꯨꯗꯣꯜ ꯑꯃ ꯇꯝꯕ ꯂꯥꯛꯂꯤꯕꯅꯤ, ꯈꯨꯗꯣꯜꯁꯦ ꯑꯗꯣꯝꯅ ꯂꯧꯁꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯔꯥꯅꯤ ꯏꯃꯥꯁꯨ ꯑꯦꯒꯃꯤꯟꯅ ꯄꯣꯔꯛꯏꯕ ꯂꯤꯛ ꯑꯁꯤ ꯎꯕꯗ ꯂꯤꯛ ꯑꯁꯤ ꯇꯁꯦꯡꯅ ꯐꯖꯩ ꯍꯥꯏꯔꯤ꯫ ꯑꯦꯒꯃꯤꯟꯅ ꯃꯁꯤ ꯑꯩꯒꯤ ꯏꯃꯥꯅ ꯁꯤꯔꯝꯕꯅꯤ, ꯃꯁꯤꯒꯤ ꯂꯤꯛ ꯑꯁꯤ ꯏꯃꯥꯗ ꯑꯩꯒꯤ ꯄꯨꯄꯨ ꯑꯦꯗꯒꯔꯅ ꯄꯤꯔꯝꯕꯅꯤ, ꯃꯁꯤꯒꯤ ꯂꯤꯛ ꯑꯁꯤ ꯏꯪꯂꯦꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯂꯤꯛꯅꯤ, ꯃꯗꯨꯃꯛꯅ ꯑꯩꯒꯤ ꯏꯃꯥꯗ ꯄꯨꯄꯨꯅ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯂꯤꯛ ꯑꯁꯤ ꯑꯗꯣꯝꯗ ꯑꯩꯅ ꯁꯤꯟꯅꯖꯔꯒꯦ, ꯂꯤꯛꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯨ ꯑꯗꯣꯝꯅ ꯑꯣꯏꯕꯤꯔꯣ꯫ ꯔꯥꯅꯤ ꯏꯃꯥꯅꯁꯨ ꯄꯣꯛꯆꯗ꯭ꯔꯕꯁꯨ ꯑꯦꯒꯃꯤꯟꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯣꯔꯥ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯣꯔꯥꯅ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯑꯣꯂꯥꯐꯁꯨ ꯌꯧꯔꯛꯄꯗꯒꯤ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯣꯔꯥꯅ ꯃꯃꯤꯡ ꯂꯩꯔꯕ ꯅꯤꯡꯊꯧ ꯑꯣꯂꯥꯐ ꯍꯦꯔꯜꯁꯟ, ꯑꯗꯣꯝꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ ꯏꯄꯣꯝ ꯀꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯑꯗꯨꯁꯨ ꯐꯪꯕꯤꯔꯤ, ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯣꯂꯥꯐꯅ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤ ꯅꯣꯔꯋꯦ ꯂꯝꯗꯝꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯃꯁꯛ ꯊꯣꯛꯄ ꯃꯐꯝ ꯑꯃ ꯀꯟꯕ ꯄꯥꯝꯃꯤ꯫ ꯀꯣꯔꯥꯅ ꯃꯗꯨꯒꯤꯗꯃꯛ ꯅꯪꯅ ꯀꯦꯇꯀꯠꯄꯨ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯥ? ꯅꯣꯔꯋꯦꯒꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯤ ꯀꯦꯇꯀꯠꯇ ꯂꯩꯔꯤꯕꯅꯤ꯫ ꯑꯣꯂꯥꯐꯅ ꯑꯗꯨꯒ ꯀꯦꯇꯀꯠ ꯁꯤꯇꯤ ꯑꯁꯤ ꯑꯩꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯥꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯔꯥꯅ ꯃꯅꯥꯛꯇ ꯐꯤꯅ ꯀꯨꯞꯁꯟꯗꯨꯅ ꯂꯩꯔꯤꯕ ꯁꯥꯔꯪ ꯑꯁꯤꯗ ꯍꯧꯖꯤꯛ ꯉꯥꯡꯅꯔꯤꯕꯁꯤ ꯅꯪꯅꯁꯨ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯍꯅꯨꯕ? ꯍꯧꯖꯤꯛ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕꯅꯤ꯫ ꯑꯣꯂꯥꯐꯇ ꯑꯃꯨꯛ ꯑꯩꯅꯁꯨ ꯅꯪꯇꯕꯨ ꯉꯥꯏꯔꯝꯕꯅꯤ ꯑꯣꯂꯥꯐ, ꯉꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗꯕꯨ ꯉꯥꯏꯔꯝꯕꯅꯤ, ꯑꯩꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯂꯥꯐꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦꯅꯦ, ꯃꯇꯦꯡꯗꯨꯒꯤꯗꯃꯛ ꯑꯩꯉꯣꯟꯗꯒꯤꯗꯤ ꯑꯗꯣꯝꯅ ꯀꯔꯤ ꯄꯥꯝꯕꯤꯕꯒꯦ? ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯄꯥꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯣꯂꯥꯐꯅ ꯃꯅꯥꯏꯁꯤꯡꯗ ꯁꯅꯥ ꯌꯥꯎꯕ ꯎꯄꯨ ꯑꯃ ꯊꯥꯡꯖꯜꯂꯛꯂꯤ꯫ ꯀꯣꯔꯥꯅ ꯑꯩ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝꯗ ꯑꯄꯥꯝꯕ ꯑꯃꯠꯇ ꯐꯥꯎꯗꯦ, ꯍꯣꯏ ꯃꯇꯦꯡꯁꯤꯒꯤꯗꯃꯛ ꯃꯃꯟꯗꯤ ꯁꯣꯏꯗꯅ ꯂꯧꯒꯅꯤ꯫ ꯑꯣꯂꯥꯐꯅ ꯑꯗꯨꯔꯕꯗꯤ ꯍꯥꯏꯔꯣ ꯃꯔꯨꯞ ꯀꯣꯔꯥ, ꯑꯗꯣꯝꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯣꯔꯥꯅ ꯑꯩꯒꯤ ꯏꯁꯣꯔꯅ ꯏꯊꯧ ꯑꯃ ꯁꯤꯟꯅꯔꯛꯂꯤ, ꯑꯩ ꯀꯦꯇꯀꯠ ꯁꯤꯇꯤꯗꯨꯗ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯆꯔꯆ ꯑꯃ ꯁꯥꯎ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯂꯤ, ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕ ꯃꯃꯟ ꯍꯥꯏꯕꯕꯨ ꯃꯁꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯣꯂꯥꯐꯅ ꯑꯗꯣꯝ ꯃꯐꯝꯗꯨꯗ ꯆꯔꯆ ꯁꯣꯏꯗꯅ ꯁꯥꯕ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯀꯦꯇꯀꯠ ꯁꯤꯇꯤ ꯑꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯍꯥꯟꯅ ꯂꯩꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ꯫ ꯀꯣꯔꯥꯅ ꯑꯁꯦꯡꯕꯅꯤ ꯃꯔꯨꯞ, ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯄꯥꯞ ꯆꯦꯜꯂꯕ ꯃꯤꯁꯤꯡꯗꯨ ꯍꯥꯟꯅ ꯃꯨꯊꯠꯀꯗꯕꯅꯤ, ꯑꯩꯈꯣꯏꯅ ꯎꯞꯁꯥꯂꯥꯕꯨ ꯃꯨꯊꯠꯈꯤꯕꯒꯨꯝ ꯃꯐꯝꯗꯨꯒꯤ ꯀꯥꯟꯅꯗ꯭ꯔꯕ
ꯑꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯣꯂꯥꯐꯅ ꯑꯗꯣꯝꯅ ꯑꯣꯞꯁꯥꯂꯥꯁꯨ ꯅꯩꯈꯥꯏꯈ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯣꯔꯥꯅ ꯍꯣꯏ ꯅꯩꯈꯥꯏꯈ꯭ꯔꯕꯅꯤ, ꯃꯐꯝꯗꯨ ꯑꯩꯅ ꯄꯨꯛꯗꯨꯝ ꯇꯨꯝꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯐꯝꯗꯨꯗ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯂꯥꯏ ꯂꯥꯠꯂꯤꯕ ꯂꯥꯏꯄꯨꯁꯤꯡ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯂꯥꯟꯕꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯐꯤꯅ ꯀꯨꯞꯁꯟꯗꯨꯅ ꯂꯩꯔꯤꯕ ꯁꯔꯪ ꯃꯅꯨꯡꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯟꯗꯨꯅ ꯀꯣꯔꯥꯅ ꯂꯥꯎꯁꯜꯂꯤ꯫ ꯑꯣꯂꯥꯐꯅ ꯀꯣꯔꯥꯒꯤ ꯃꯑꯣꯡꯁꯤꯗ ꯉꯛꯇꯨꯅ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯅꯥꯀꯟꯗ ꯉꯥꯡꯂꯤꯕꯁꯤ ꯀꯅꯥꯗꯅꯣ? ꯃꯁꯤꯗ ꯐꯤ ꯀꯨꯞꯁꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯣꯔꯥꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯍꯅꯨꯕꯁꯤ ꯑꯔꯤꯕ ꯙꯔꯃ ꯑꯁꯤꯒꯤ ꯇꯥꯟꯇ꯭ꯔꯤꯛꯅꯤ꯫ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯩꯈꯣꯏꯅ ꯄꯥꯏꯒꯗꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯂꯥꯐꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯣꯔꯥꯅ ꯂꯩ, ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯩ, ꯃꯃꯤꯡꯅ ꯐ꯭ꯔꯦꯗꯤꯁ ꯀꯧꯕꯅꯤ꯫ ꯑꯣꯂꯥꯐꯅꯁꯨ ꯁꯔꯪꯁꯤꯗ ꯀꯨꯞꯁꯟꯗꯨꯅ ꯂꯩꯔꯤꯕ ꯐꯤꯁꯤ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯅꯨꯡꯁꯤꯗꯗꯤ ꯀꯅꯥꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯀꯣꯔꯥꯅ ꯃꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯖꯜꯂꯨꯅꯨ ꯑꯣꯂꯥꯐ, ꯃꯍꯥꯛꯅ ꯍꯥꯏꯔꯛꯀꯅꯤ ꯑꯩꯁꯦ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯏꯕꯥꯅꯤꯒꯤ ꯋꯥꯐꯝꯁꯤꯗꯤ ꯌꯥꯅꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ꯫ ꯑꯣꯂꯥꯐꯅꯁꯨ ꯋꯥꯐꯝꯁꯤ ꯌꯥꯅꯕꯒꯤ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯗꯁꯨ ꯋꯥꯐꯝꯁꯤ ꯌꯥꯅꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯣꯝꯗꯅ ꯂꯤꯐꯀ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯤꯕꯤ ꯅꯨꯄꯤꯁꯤꯒ ꯄꯥꯛꯊꯗꯨꯅ ꯆꯪꯁꯜꯂꯛꯂꯤ꯫ ꯅꯨꯄꯤꯁꯤꯅ ꯃꯐꯝꯁꯤꯗ ꯌꯨꯡꯉꯤꯕ ꯐꯤꯔꯥꯜ ꯑꯁꯤ ꯑꯣꯂꯥꯐ ꯍꯦꯔꯜꯁꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯗꯨꯒꯤ ꯐꯤꯔꯥꯜꯅꯤ꯫ ꯂꯤꯐꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯣꯂꯥꯐꯁꯨ ꯀꯣꯔꯥꯒ ꯄꯨꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏꯅꯤꯁꯨ ꯀꯦꯗꯦꯀꯠꯇ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯒꯣꯗꯋꯤꯟꯒ ꯑꯦꯒꯃꯤꯟꯒꯁꯤ ꯀꯅꯥꯁꯨ ꯎꯗꯕ ꯑꯆꯤꯛꯄ ꯖꯒꯥ ꯑꯃꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯖꯃꯤꯟꯗꯥꯔꯁꯤꯡꯁꯤ ꯎꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ꯫ ꯑꯦꯒꯃꯤꯟꯅ ꯖꯃꯤꯟꯗꯥꯔꯁꯤꯡꯁꯤꯗ ꯀꯅꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪꯂꯦꯟ ꯂꯝꯗꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯖꯟꯕ ꯉꯝꯒꯅꯤ, ꯑꯗꯨꯒ ꯑꯩꯅ ꯍꯥꯟꯅ ꯁꯤꯈ꯭ꯔꯒꯅ ꯃꯐꯝꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯚꯥꯏꯀꯤꯡꯁ ꯅꯤꯡꯊꯧꯅ ꯄꯥꯟꯗꯨꯅ ꯅꯈꯣꯏꯁꯨ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯖꯃꯤꯟꯗꯥꯔ ꯑꯃꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯝꯗꯧꯅ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯒꯣꯗꯋꯤꯟꯅ ꯃꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯅꯈꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯑꯃꯈꯛ ꯂꯩ꯫ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯗ ꯁꯄꯣꯔꯠ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯅꯥꯅꯣ? ꯃꯁꯤꯗꯒꯤ ꯂꯤ ꯃꯆꯦꯠ ꯑꯃꯗ ꯖꯃꯤꯟꯗꯥꯔꯁꯤꯡꯁꯤꯅ ꯃꯈꯣꯏ ꯂꯣꯏꯅ ꯁꯄꯣꯔꯠ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯑꯃꯃꯝ ꯊꯥꯗꯗꯨꯅ ꯅꯤꯡꯊꯧ ꯑꯦꯒꯃꯤꯟꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯒꯣꯗꯋꯤꯟꯒ ꯅꯤꯡꯊꯧ ꯑꯦꯒꯃꯤꯟꯒꯁꯨ ꯍꯟꯈꯤꯅꯕꯒꯤꯗꯃꯛ ꯁꯒꯣꯜ ꯑꯁꯤ ꯇꯣꯡꯈꯠꯈ꯭ꯔꯦ꯫ ꯃꯁꯤꯗ ꯒꯣꯗꯋꯤꯟꯅ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯂꯝꯖꯦꯟ ꯇꯥꯟꯅꯈꯤꯕ ꯑꯗꯨꯗ ꯁꯝꯖꯟꯗꯨꯅ ꯆꯣꯡꯈꯤꯕ ꯃꯐꯝꯁꯤꯗ ꯌꯦꯡꯉꯛꯂꯤ꯫ ꯑꯦꯒꯃꯤꯟꯅ ꯅꯪꯅ ꯖꯒꯥ ꯑꯁꯤꯗ ꯌꯦꯡꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯍꯟꯗꯛꯇꯤ ꯃꯐꯝꯁꯤ ꯅꯪꯅ ꯍꯥꯟꯅ ꯆꯣꯡꯕ ꯅꯪꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯁꯨ ꯑꯩꯕꯨ ꯅꯪꯅ ꯂꯝꯖꯦꯟ ꯑꯁꯤꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯀꯦꯖꯤ ꯑꯃ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯄꯤꯔꯒꯅꯤ꯫ ꯅꯪ ꯑꯩꯒꯤ ꯋꯥꯐꯝꯁꯤꯗ ꯄꯥꯈꯠꯄ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯒꯣꯗꯋꯤꯟ ꯑꯗꯨꯝꯅꯗꯤ ꯈꯟꯗꯦꯗ ꯏꯅꯤꯡꯊꯧ, ꯑꯩꯅ ꯑꯗꯣꯝꯕꯨ ꯏꯀꯥꯏꯕ ꯍꯟꯖꯟ ꯍꯟꯖꯟ ꯄꯤꯕꯗꯨ ꯄꯥꯝꯗꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯒꯃꯤꯟꯁꯨ ꯅꯣꯛꯇꯨꯅ ꯁꯒꯣꯜ ꯑꯁꯤ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯒꯣꯗꯋꯤꯟꯁꯨ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯖꯃꯤꯟꯗꯥꯔꯁꯤꯡ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗ ꯀꯦꯟ ꯁꯤꯇꯤꯒꯤ ꯖꯃꯤꯟꯗꯥꯔꯁꯤꯅ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯧꯁꯤꯗ ꯁꯄꯣꯔꯠ ꯇꯧꯔꯒꯅꯤ ꯍꯥꯏꯅꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ, ꯇꯨꯡꯗꯅ ꯀꯔꯤ ꯊꯣꯛꯀꯗꯕ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯒꯣꯗꯋꯤꯟꯒ ꯑꯦꯒꯃꯤꯟꯒꯁꯨ ꯂꯝꯖꯦꯟꯁꯤ ꯁꯨꯝ ꯀꯟꯅ ꯇꯥꯟꯅꯔꯛꯂꯒ ꯃꯃꯥꯡꯗ ꯒꯣꯗꯋꯤꯟꯅ ꯆꯣꯡꯈꯤꯕ ꯃꯐꯝꯁꯤꯗ ꯍꯟꯗꯛꯇꯤ ꯑꯦꯒꯃꯤꯟꯅ ꯑꯣꯏꯅ ꯁꯝꯖꯟꯗꯨꯅ ꯆꯣꯡꯁꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯊꯧꯔꯤ ꯑꯃ ꯇꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯦꯒꯃꯤꯟꯒꯤ ꯁꯒꯣꯜ ꯑꯁꯤ ꯄꯟꯗꯨꯅ ꯂꯩꯃꯥꯏꯗ ꯌꯥꯝ ꯀꯟꯅ ꯌꯩꯁꯟꯗꯨꯅ ꯇꯥꯔꯦ꯫ ꯒꯣꯗꯋꯤꯟꯁꯨ ꯈꯪꯁꯟꯅꯗꯕ ꯁꯥꯗꯨꯅ ꯆꯪꯁꯜꯂꯛꯂꯤ꯫ ꯑꯦꯒꯃꯤꯟꯁꯦ ꯍꯧꯖꯤꯛ ꯃꯕꯨꯛꯇ ꯆꯩꯅ ꯊꯤꯟꯕꯗꯒꯤꯁꯨ ꯐꯥꯎꯗꯣꯛꯂꯤ, ꯑꯗꯨꯕꯨ ꯁꯤꯕ ꯐꯥꯎꯕꯗꯤ ꯁꯤꯗ꯭ꯔꯤ꯫ ꯑꯦꯒꯃꯤꯟꯅ ꯒꯣꯗꯋꯤꯟꯗ ꯇꯤꯡꯗꯨꯅ ꯊꯝꯃꯝꯂꯤꯕ ꯊꯧꯔꯤꯁꯤꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯂꯤ꯫ ꯒꯣꯗꯋꯤꯟꯅꯁꯨ ꯊꯧꯔꯤꯁꯤ ꯄ꯭ꯔꯞ ꯂꯧꯊꯣꯛꯇꯨꯅ ꯃꯁꯥꯗ ꯍꯥꯞꯆꯟꯈ꯭ꯔꯦ꯫ ꯒꯣꯗꯋꯤꯟꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯦꯒꯃꯤꯟꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯦ꯫ ꯉꯁꯥꯏ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕ ꯖꯃꯤꯟꯗꯥꯔꯁꯤꯡꯁꯤꯁꯨ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯦꯒꯃꯤꯟꯁꯤ ꯁꯒꯣꯜ ꯂꯣꯡꯁꯤꯟꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯌꯥꯝ ꯀꯟꯅ ꯆꯦꯟꯁꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯑꯦꯒꯃꯤꯟꯅ ꯒꯣꯗꯋꯤꯟꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯪꯅꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯒꯣꯗꯋꯤꯟꯅꯁꯨ ꯃꯥꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯒꯃꯤꯟꯅ ꯀꯞꯇꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯁꯤ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯂꯝꯗꯝꯁꯤꯒꯤ ꯖꯃꯤꯟꯗꯥꯔꯁꯤꯡꯅꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯁꯄꯣꯔꯠ ꯂꯣꯏꯅ ꯇꯧꯔꯕꯅꯤ, ꯑꯗꯨꯅ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯪꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯩꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯒꯣꯗꯋꯤꯟꯅ ꯃꯗꯨꯃꯛ ꯂꯩꯕꯅ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯗꯣꯝꯗ ꯆꯩꯅꯥ ꯀꯥ ꯍꯦꯟꯅ ꯐꯪꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝ ꯄꯥꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯑꯦꯒꯃꯤꯟꯒꯤ ꯍꯥꯠ ꯃꯄꯥ ꯑꯁꯤꯗ ꯊꯤꯟꯖꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯐꯝꯁꯤꯗ ꯖꯃꯤꯟꯗꯥꯔꯁꯤꯡꯁꯤ ꯌꯧꯁꯜꯂꯛꯄꯗꯗꯤ ꯑꯦꯒꯃꯤꯟꯁꯤ ꯒꯣꯗꯋꯤꯟꯅ ꯄꯝꯈꯠꯇꯨꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯤ ꯈꯛ ꯆꯤꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯁꯤꯟꯁꯤꯅ ꯑꯦꯒꯃꯤꯟꯒꯤ ꯑꯔꯣꯏꯕ ꯁꯤꯟ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯟꯗꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯅꯨꯠꯀꯤ ꯃꯄꯥ ꯁ꯭ꯋꯦꯟꯅ ꯍꯧꯖꯤꯛ ꯁꯚꯥ ꯑꯁꯤꯗ ꯒꯣꯗꯋꯤꯟ ꯑꯃꯗꯤ ꯖꯃꯤꯟꯗꯥꯔꯁꯤꯡꯁꯤ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧ ꯑꯦꯒꯃꯤꯟ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯁ꯭ꯋꯥꯏꯟ ꯑꯃꯗꯤ ꯔꯥꯅꯤ ꯏꯃꯥꯁꯨ ꯑꯉꯛꯄ ꯐꯥꯎꯔꯤ꯫ ꯁ꯭ꯋꯥꯏꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯅꯥ ꯀꯅꯥꯗꯤ ꯎꯍꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯦꯟ ꯁꯤꯇꯤꯒꯤ ꯖꯃꯤꯟꯗꯥꯔꯁꯤꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯣꯏꯅ ꯎꯍꯧꯔꯦ, ꯊꯧꯗꯣꯛ ꯑꯗꯨ ꯈꯪꯍꯧꯗꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯗꯦꯀꯠ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯤꯐꯁꯤ ꯍꯥꯀꯣꯟ ꯍꯣꯏꯗ ꯀꯣꯔꯥ ꯍꯣꯏꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯂꯨꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ꯫ ꯂꯤꯐꯅ ꯑꯣꯂꯥꯐ ꯍꯦꯔꯜꯁꯟꯁꯨ ꯀꯣꯔꯥꯒ ꯄꯨꯟꯁꯟꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯍꯥꯛꯀꯤ ꯐꯤꯔꯥꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯔꯛꯑꯦ꯫ ꯃꯐꯝꯗꯨꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ, ꯃꯗꯨꯃꯗꯤ ꯑꯩꯅ ꯈꯪꯖꯔꯛꯇ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯃꯐꯝꯗꯨꯗ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯤꯇꯤꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝꯁꯤꯡꯗꯒꯤ ꯃꯇꯦꯡ ꯍꯥꯏꯔꯨꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯤ꯫ ꯍꯦꯀꯣꯟꯒꯤ ꯕꯣꯗꯤꯒꯥꯔꯗ ꯅꯨꯄꯤ ꯑꯁꯤꯅ ꯍꯣꯏ ꯑꯩꯈꯣꯏꯅ
ꯃꯇꯦꯡ ꯑꯗꯨꯕꯨꯗꯤ ꯅꯤꯔꯨꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯐꯝꯁꯤꯒꯤ ꯁꯤꯇꯤ ꯑꯌꯥꯝꯕꯅ ꯀꯣꯔꯥꯅ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯦ ꯍꯦꯔꯜꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯊꯨꯅ ꯇꯌꯥꯔꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯌꯥꯝ ꯌꯥꯝꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯍꯦꯀꯣꯟꯅ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯅꯥꯏꯁꯤꯡꯁꯤꯗ ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥꯝ ꯌꯥꯝꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯇꯧꯔꯨꯔꯣ ꯍꯥꯏꯈ꯭ꯔꯦ ꯍꯦꯀꯣꯟꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯦꯔꯜꯗ ꯔꯥꯖꯀꯨꯃꯥꯔ ꯍꯦꯔꯜ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄꯁꯤ ꯑꯩꯅꯁꯨ ꯍꯔꯥꯎꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯂꯥꯟꯐꯝ ꯑꯁꯤ ꯅꯌꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯗꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯅ ꯔꯥꯅꯤ ꯍꯦꯀꯣꯟ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯂꯥꯐꯅ ꯃꯍꯥꯛꯀꯤ ꯄꯥꯝꯖꯕ ꯐꯤꯔꯦꯞ ꯑꯗꯨ ꯂꯦꯞꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯄ ꯇꯥꯕꯅꯤ ꯑꯩꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯗꯨꯒꯤꯗꯃꯛꯇ ꯅꯠꯇꯦ ꯂꯥꯟꯐꯝꯁꯤ ꯀꯦꯗꯒꯠ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯦꯒꯃꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯅꯨꯄꯤ ꯈꯔꯅ ꯇꯩꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯥꯅꯤ ꯏꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯔꯥꯅꯤ ꯏꯃꯥꯅ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯄꯣꯛꯆꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯥ ꯑꯦꯒꯃꯤꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯃꯨꯟꯅ ꯌꯦꯡꯖꯔꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯕꯣꯗꯤꯁꯤ ꯀꯨꯞꯅ ꯁꯨꯝ ꯌꯦꯡꯈꯠꯂꯛꯄꯗ ꯌꯥꯝ ꯑꯄꯥꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯈꯤꯕꯒꯤ ꯑꯔꯨꯕ ꯃꯈꯨꯟ ꯑꯃ ꯂꯩꯔꯝꯂꯤꯕꯁꯤ ꯔꯥꯅꯤ ꯏꯃꯥꯅ ꯊꯦꯡꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯥꯅꯤ ꯏꯃꯥꯅꯗꯤ ꯃꯤꯁꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯠꯄꯅꯦ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔे ꯃꯁꯤꯗꯒꯤ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯒꯣꯗꯋꯤꯟꯁꯤ ꯃꯐꯝꯁꯤꯗ ꯔꯥꯅꯤ ꯏꯃꯥꯅ ꯀꯧꯔꯦ ꯅꯤꯡꯊꯧ ꯁ꯭ꯋꯥꯏꯟꯁꯨ ꯒꯣꯗꯋꯤꯟꯒ ꯂꯣꯏꯅꯗꯨꯅ ꯆꯪꯉꯛꯂꯤ ꯒꯣꯗꯋꯤꯟ ꯑꯗꯣꯝꯅ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯔꯥꯅꯤ ꯏꯃꯥꯅ ꯅꯤꯡꯊꯧ ꯑꯦꯒꯃꯟꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯌꯧꯔꯤꯕ ꯃꯤꯁꯤ ꯅꯪꯅꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤ ꯅꯪꯅ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯇꯤ ꯍꯥꯟꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯒꯣꯗꯋꯤꯟ ꯃꯗꯨꯗꯗꯤ ꯁꯤꯔꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯁꯤ ꯌꯥꯝ ꯂꯨꯅ ꯁꯣꯛꯄꯗꯒꯤ ꯀꯟꯕ ꯉꯝꯍꯧꯗꯕꯅꯤ ꯍꯥꯏꯔꯤ ꯔꯥꯅꯤ ꯏꯃꯥꯅ ꯍꯣꯏ ꯋꯥꯐꯝꯗꯨꯗꯤ ꯑꯩꯅꯁꯨ ꯈꯪꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯑꯄꯥꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯊꯃꯣꯏ ꯃꯄꯥꯗ ꯊꯤꯟꯕꯒꯤ ꯗꯥꯛꯐꯝ ꯑꯁꯤ ꯑꯩꯅ ꯊꯦꯡꯅꯔꯦ ꯑꯄꯥꯕ ꯄꯣꯠꯁꯛ ꯑꯗꯨ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛꯅꯤ ꯃꯁꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯊꯤꯟꯖꯟꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯍꯟꯕ ꯉꯝꯗꯦ ꯒꯣꯗꯋꯤꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯑꯁꯤꯒꯨꯝꯕ ꯑꯉꯛꯄ ꯈꯨꯠꯂꯥꯏ ꯑꯁꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯔꯥꯅꯤ ꯏꯃꯥꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯉꯛꯄ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯗꯤ ꯃꯤꯁꯤꯁꯤ ꯇꯥꯟꯅꯗꯨꯅ ꯍꯥꯠꯇꯣꯛꯄ ꯃꯥꯜꯂꯤ ꯍꯥꯏꯔꯛꯂꯤ ꯒꯣꯗꯋꯤꯟꯁꯨ ꯍꯧꯖꯤꯛ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯁ꯭ꯋꯥꯏꯟꯅ ꯒꯣꯗꯋꯤꯟꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯔꯥꯅꯤ ꯏꯃꯥꯅ ꯑꯃꯨꯛ ꯁ꯭ꯋꯥꯏꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯧꯗꯣꯛꯁꯤꯡꯁꯤ ꯁꯤꯜꯂꯤꯕꯁꯤ ꯑꯗꯣꯝꯅ ꯃꯀꯣꯛꯂꯥ ꯍꯥꯏꯗꯨꯅ ꯍꯪꯖꯤꯜꯂꯛꯂꯤ ꯁ꯭ꯋꯥꯏꯟꯅ ꯅꯪ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯔꯥꯅꯤ ꯏꯃꯥ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯅꯤꯡꯊꯧ ꯑꯅꯤ ꯄꯨꯟꯅ ꯄꯥꯜꯂꯝꯕꯗꯒꯤ ꯑꯦꯒꯃꯤꯟ ꯁꯤꯈꯤꯕꯗꯒꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕꯅꯤ ꯔꯥꯅꯤ ꯏꯃꯥꯅ ꯅꯤꯡꯊꯧ ꯁ꯭ꯋꯥꯏꯟ ꯑꯩ ꯃꯐꯝꯁꯤꯗ ꯄꯤꯛꯂꯤꯉꯩ ꯆꯍꯤ 15 ꯈꯛ ꯉꯥꯏꯔꯤꯉꯩꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯝꯗꯝꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯤ ꯑꯩꯅ ꯏꯁꯥꯕꯨꯁꯨ ꯑꯃꯗꯤ ꯃꯐꯝꯁꯤꯒꯤ ꯁꯤꯡꯍꯥꯁꯟ ꯑꯁꯤꯁꯨ ꯐꯖꯅ ꯁꯦꯟꯅꯕ ꯉꯝꯃꯤ ꯑꯩꯅ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯈꯟꯕꯤꯒꯅꯨ ꯍꯥꯏꯔꯛꯂꯤ ꯁ꯭ꯋꯥꯏꯟꯁꯨ ꯈꯨꯝꯐꯝ ꯈꯪꯗꯅ ꯔꯥꯅꯤ ꯏꯃꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯗꯒꯠ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯦꯗꯒꯠ ꯁꯤꯇꯤ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯅꯨꯡꯂꯥꯏ ꯄꯩꯁꯟꯗꯨꯅ ꯃꯐꯝꯁꯤ ꯌꯦꯛꯅꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯇꯌꯥꯔꯤ ꯀꯟꯅ ꯇꯧꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯍꯦꯔꯜꯁꯨ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡꯁꯤ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯐ꯭ꯔꯦꯗꯤꯁ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕ ꯑꯁꯤ ꯉꯝꯂꯒꯅꯤ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕ ꯍꯥꯏꯕꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯅꯤ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯅ ꯑꯩꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯏꯁꯥꯅ ꯁꯦꯝꯖꯒꯅꯤ ꯏꯁꯣꯔꯗ ꯁꯤꯟꯅ ꯊꯣꯛꯄꯁꯤ ꯄꯥꯝꯗꯦ ꯐ꯭ꯔꯦꯗꯤꯁꯅ ꯃꯔꯛ ꯃꯔꯛꯇ ꯅꯪꯁꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯇꯥꯡ ꯌꯥꯎꯔꯛꯏ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯑꯩꯗꯤ ꯅꯪꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕꯗꯨ ꯄꯥꯝꯃꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯑꯃꯠꯇ ꯂꯩꯇꯦ ꯍꯦꯔꯜ ꯑꯩ ꯀꯣꯔꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯍꯥꯏꯔꯤ ꯍꯦꯔꯜꯅꯁꯨ ꯑꯩꯅꯁꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯂꯥꯐ ꯃꯁꯛ ꯐꯖꯅ ꯈꯪꯉꯤ ꯃꯍꯥꯛꯇꯤ ꯑꯣꯏꯖꯕꯇ ꯊꯤꯕ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟꯗ ꯌꯥꯝꯅ ꯆꯣꯞꯄ ꯃꯤꯅꯤ ꯍꯥꯏꯔꯤ ꯐ꯭ꯔꯦꯗꯤꯁꯅ ꯃꯗꯨꯒꯤ ꯋꯥꯈꯟꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯁꯨ ꯌꯥꯎꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯐ꯭ꯔꯦꯗꯤꯁꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕꯁꯤ ꯍꯦꯔꯜꯗꯅꯤ ꯍꯦꯔꯜꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯅꯨꯠꯀꯤ ꯃꯄꯥ ꯁ꯭ꯋꯥꯏꯟꯁꯤ ꯆꯪꯁꯤꯜꯂꯛꯄꯗ ꯗꯦꯟꯃꯥꯔꯛꯇ ꯂꯩꯍꯧꯕ ꯃꯁꯨꯁꯤꯡꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤ ꯃꯁꯤ ꯎꯕꯗ ꯁ꯭ꯋꯥꯏꯟ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇ ꯌꯧꯔꯛꯄꯅꯤ ꯄꯨꯄꯨ ꯏꯃꯥꯅ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯁ꯭ꯋꯥꯏꯅꯁꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯂꯟꯗꯟꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯐꯝꯐꯝꯁꯤꯗ ꯀꯅꯨꯠꯀꯤ ꯅꯨꯄꯤ ꯑꯍꯟ ꯗꯦꯟꯃꯥꯔꯛꯇ ꯂꯩꯍꯧꯕꯤ ꯑꯥꯜꯒꯤ ꯐꯨꯁꯤ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯁ꯭ꯋꯥꯏꯟꯅ ꯆꯪꯁꯤꯟꯗꯨꯅ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯍꯪꯂꯤ ꯑꯦꯜꯒꯤ ꯐꯨꯅ ꯑꯩ ꯏꯁꯥꯒꯤ ꯍꯛ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧꯁꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯁꯨ ꯑꯩꯅ ꯑꯗꯨꯃꯛ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯂꯤ ꯁ꯭ꯋꯥꯏꯟꯅ ꯃꯇꯝ ꯑꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯀꯅꯨꯠꯅ ꯅꯪꯕꯨ ꯂꯨꯍꯣꯡꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃ ꯆꯠꯇ꯭ꯔꯤ ꯑꯗꯨꯅ ꯅꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯇꯁꯦꯡꯕꯗꯤ ꯂꯨꯍꯣꯡꯕꯗꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯒꯤ ꯅꯥꯀꯟꯗ ꯌꯦꯡꯉꯛꯑꯒꯗꯤ ꯉꯁꯤꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯔꯛꯂꯤ ꯑꯥꯜꯒꯤ ꯐꯨꯅ ꯋꯥꯐꯝꯗꯨ ꯑꯗꯣꯝꯅ ꯑꯍꯟ ꯑꯃ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯅꯁꯨꯁꯤꯡꯗꯁꯨ ꯂꯤꯕꯤꯌꯨ ꯍꯥꯏꯔꯛꯂꯤ ꯁ꯭ꯋꯥꯏꯟꯅ ꯑꯩ ꯁꯣꯏꯗꯅ ꯂꯤꯒꯅꯤ ꯁꯪꯁꯥꯔꯁꯤꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯆꯠꯄꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯀꯅꯨꯠꯅ ꯃꯐꯝꯁꯤꯒꯤ ꯔꯥꯅꯤ ꯏꯃꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯊꯝꯃꯝꯂꯦ ꯑꯥꯜꯒꯤ ꯐꯨꯅ ꯑꯩꯅ ꯗꯦꯟꯃꯥꯔꯛꯇ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧ ꯑꯣꯂꯥꯐ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯗꯦꯟꯃꯥꯔꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯅꯤꯈꯤ
ꯃꯔꯝꯗꯤ ꯀꯦꯔꯦꯀꯇꯔ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯁ꯭ꯋꯥꯏꯟꯅ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯀꯅꯨꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯔꯥ ꯑꯥꯜꯒꯤꯐꯨꯅ ꯍꯣꯏ ꯃꯥꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯀꯅꯨꯠ ꯂꯥꯟꯐꯝ ꯑꯃꯒꯤꯗꯃꯛ ꯗꯦꯟꯃꯥꯔꯛꯇ ꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯧꯖꯤꯛꯇꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯑꯩꯒꯤ ꯌꯥꯊꯪ ꯂꯣꯏꯅ ꯏꯟꯈ꯭ꯔꯕꯅꯤ ꯁ꯭ꯋꯥꯏꯟꯅ ꯅꯪꯅ ꯗꯦꯟꯃꯥꯔꯛꯇ ꯂꯩꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯏꯪꯂꯦꯟꯗ ꯄꯨꯗꯨꯅ ꯂꯥꯛꯂꯕ ꯃꯈꯣꯏ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯜꯒꯤꯐꯨꯅ ꯃꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯅꯛꯅ ꯂꯩ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗꯅꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯐꯝꯁꯤꯗ ꯅꯛꯄꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯑꯣꯔꯗꯔ ꯈꯨꯗꯤꯡꯃꯛ ꯏꯟꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯃꯧꯒꯤ ꯋꯥꯐꯝꯁꯤꯗ ꯁ꯭ꯋꯥꯏꯟꯁꯨ ꯏ ꯀꯥꯕꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯁ꯭ꯋꯥꯏꯟꯅ ꯑꯩꯅ ꯅꯪꯕꯨ ꯅꯪꯅ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯄꯁꯨ ꯉꯝꯃꯤ ꯃꯇꯠ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯄꯁꯨ ꯉꯝꯃꯤ ꯍꯥꯏꯔꯛꯂꯤ ꯑꯥꯜꯒꯤꯐꯨꯅ ꯀꯩꯝꯇ ꯊꯧꯋꯥ ꯁꯥꯗꯕꯤꯗ ꯍꯥꯏꯒꯗꯕ ꯃꯗꯨꯅ ꯂꯣꯏꯔꯕꯔꯥ ꯑꯗꯣꯝꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯣꯏꯖꯕ ꯐꯪꯒꯅꯤ ꯈꯜꯂꯤꯕꯔꯥ ꯍꯧꯖꯤꯛ ꯏꯪꯂꯦꯟꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯈꯣꯏꯅ ꯏꯟꯒꯗꯧꯔꯤꯕ ꯌꯥꯊꯪꯁꯤ ꯑꯩ ꯈꯛꯇꯒꯤꯅꯤ ꯑꯩꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯂꯣꯏꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯁ꯭ꯋꯥꯏꯟꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯃꯧ ꯑꯥꯜꯒꯤꯐꯨꯗ ꯁꯥꯎꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯦꯒꯠ ꯁꯤꯇꯤꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯤꯐꯀꯤ ꯃꯅꯥꯛꯇ ꯃꯉꯣꯟꯗ ꯌꯦꯡꯊꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯤ ꯂꯤꯐꯅ ꯉꯁꯤꯁꯨ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯕꯨ ꯀꯤꯍꯟꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯤꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯕꯕꯥꯕు ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯍꯥꯠꯈꯤꯕꯅꯤ ꯂꯤꯐ ꯏꯔꯤꯛꯁꯟ ꯑꯗꯨꯅ ꯑꯩꯗꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯃꯟ ꯈꯨꯝꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯤ ꯂꯤꯐꯅ ꯅꯪꯅꯁꯨ ꯅꯨꯃꯤꯠꯇꯨ ꯁꯦꯡꯅ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯍꯥꯟꯅ ꯅꯪꯒꯤ ꯕꯕꯥꯗ ꯈꯨꯠ ꯊꯥꯈꯤꯕ꯭ꯔꯥ ꯅꯪꯒꯤ ꯕꯕꯥꯗꯒꯤ ꯑꯩꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯅꯪꯒ ꯑꯩꯒ ꯐꯥꯏꯠ ꯇꯧꯔꯝꯃꯕꯁꯨ ꯅꯪꯅ ꯉꯝꯈꯤꯕ ꯌꯥꯏ ꯑꯩꯅ ꯉꯝꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯑꯃꯅꯤ ꯉꯁꯤ ꯀꯦꯔꯦꯒꯠ ꯁꯤꯇꯤ ꯑꯁꯤꯗ ꯅꯪꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯤꯐꯅ ꯊꯦꯝꯕꯗꯒꯤ ꯂꯤꯐꯇ ꯌꯦꯡꯊꯤꯔꯤꯕꯁꯤ ꯐꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯁꯤꯇꯤꯁꯤꯗ ꯍꯧꯖꯤꯛ ꯁꯒꯣꯜꯗ ꯑꯁꯤꯕ ꯈꯔ ꯍꯥꯞꯇꯨꯅ ꯊꯧꯖꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯁꯒꯣꯜꯅ ꯄꯣꯔꯛꯂꯤꯕ ꯑꯁꯤꯕꯁꯤꯡꯁꯤ ꯀꯣꯔꯥꯍꯣꯏ ꯑꯣꯂꯥꯐꯍꯣꯏꯒꯤ ꯐꯤꯕꯝ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯕ ꯀꯥꯡꯕꯨꯗꯨꯅꯤ ꯃꯁꯤꯁꯨ ꯍꯥꯠꯇꯣꯛꯇꯨꯅ ꯊꯥꯔꯛꯂꯤ ꯃꯁꯤꯗ ꯍꯦꯔꯜꯅ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯑꯩꯈꯣꯏꯅ ꯌꯦꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯈꯪꯇꯣꯛꯇꯕ ꯌꯥꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝꯃꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯪꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯃꯇꯝ ꯊꯦꯡꯊꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯁꯤꯡ ꯍꯦꯟꯀꯠꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ ꯍꯦꯔꯜꯒꯤ ꯋꯥꯐꯝꯁꯤꯗ ꯐ꯭ꯔꯦꯗꯤꯁꯁꯨ ꯑꯩꯁꯨ ꯐꯤꯔꯦꯞꯁꯤꯗ ꯌꯥꯔꯦ ꯑꯩꯁꯨ ꯅꯪꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯌꯦꯡꯊꯣꯛꯄ ꯆꯠꯄ ꯑꯗꯨ ꯌꯥꯎꯒꯅꯤ ꯍꯥꯏꯔꯛꯂꯤ ꯂꯤꯐꯅ ꯅꯈꯣꯏꯅꯤꯃꯛ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯇꯧꯒꯗꯕ ꯅꯊꯧꯁꯤꯡꯗ ꯅꯀꯣꯛꯇꯨ ꯑꯣꯏꯅ ꯊꯥꯗꯧ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯍꯦꯔꯜꯒ ꯐ꯭ꯔꯦꯗꯤꯁꯀꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯥꯅꯤ ꯏꯃꯥꯅ ꯑꯥꯜꯒꯤꯐꯨꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯜꯒꯤꯐꯨꯅ ꯑꯩꯒꯤ ꯏꯃꯤꯡ ꯑꯥꯜꯒꯤꯐꯨ ꯅꯤꯡꯊꯧ ꯀꯅꯨꯠꯀꯤ ꯅꯨꯄꯤ ꯑꯍꯟꯅꯤ ꯍꯥꯏꯔꯛꯂꯤ ꯔꯥꯅꯤ ꯏꯃꯥꯅ ꯑꯉꯛꯄꯅꯤ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯁꯤꯃꯛꯇꯗ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯥꯏꯔꯤ ꯑꯥꯜꯒꯤꯐꯨꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤ ꯑꯩꯒꯤ ꯌꯨꯝ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯤ ꯔꯥꯅꯤ ꯏꯃꯥꯅ ꯑꯩꯅ ꯅꯈꯣꯏꯒꯨꯝꯕꯤ ꯃꯪꯂꯥꯟꯗ ꯇꯥꯎꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯈ꯭ꯔꯦ ꯅꯪꯁꯨ ꯅꯪꯅ ꯈꯟꯖꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯇꯥꯏꯕꯪꯗ ꯑꯣꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯖꯜꯂꯛꯂꯤ ꯑꯥꯜꯒꯤꯐꯨꯅ ꯑꯩꯅꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯔꯦ ꯅꯪ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯀꯩꯁꯥꯟꯁꯤꯡꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯕꯅꯤ ꯅꯪꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯁꯦꯟꯅꯗꯨꯅꯇ ꯂꯩꯔꯕꯅꯤ ꯇꯥꯟꯖꯥ ꯐꯪꯂꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯥꯈ꯭ꯔꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯅꯨꯠꯀꯤ ꯃꯄꯥ ꯁ꯭ꯋꯥꯏꯟꯁꯤ ꯃꯦꯞ ꯑꯃ ꯌꯦꯡꯗꯨꯅ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯥꯅꯤ ꯏꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯔꯥꯅꯤ ꯏꯃꯥꯅ ꯑꯗꯣꯝ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯎꯔꯦ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯁ꯭ꯋꯥꯏꯟꯅ ꯗꯦꯟꯃꯥꯔꯛꯇ ꯂꯩꯍꯧꯕ ꯀꯅꯨꯠꯀꯤ ꯂꯥꯟꯃꯤ ꯈꯔ ꯑꯥꯜꯒꯤꯐꯨꯅ ꯅꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯣꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯁꯤꯕꯨ ꯑꯩꯅ ꯊꯤꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯔꯥꯅꯤ ꯏꯃꯥꯅ ꯑꯩꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯀꯅꯨꯠꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯕꯨ ꯑꯣꯂꯥꯐꯀꯤ ꯃꯈꯨꯠꯇꯒꯤ ꯀꯅꯨꯅ ꯑꯩꯉꯣꯟꯗ ꯀꯟꯗꯨꯅ ꯄꯤꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯩꯅꯁꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯑꯩꯅ ꯃꯐꯝ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯣꯝꯅ ꯄꯥꯝꯂꯕꯗꯤ ꯑꯩꯅꯁꯨ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯁꯤꯟꯁꯤ ꯀꯦꯇꯦꯒꯠ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯐꯝꯁꯤꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯏꯁꯣꯔꯗ ꯕꯂꯤ ꯀꯠꯅꯕꯒꯤꯗꯃꯛ ꯍꯥꯀꯣꯟꯅ ꯃꯤꯑꯣꯏ ꯑꯃ ꯈꯟꯈ꯭ꯔꯦ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯃꯁꯥꯅ ꯌꯥꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯤ ꯏꯪꯂꯦꯟ ꯂꯣꯝꯗꯅ ꯒꯣꯗꯋꯤꯟꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯅꯨꯠꯀꯤ ꯅꯨꯄꯤ ꯑꯍꯟ ꯑꯥꯜꯒꯤꯐꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯈ꯭ꯔꯦ ꯒꯣꯗꯋꯤꯟꯅꯁꯨ ꯑꯥꯜꯒꯤꯐꯨꯗ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯦꯒꯠ ꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯦꯛꯁꯟꯅ ꯑꯗꯨꯃꯛ ꯇꯨꯝꯗꯕꯤꯗ ꯉꯥꯛꯇꯨꯅ ꯂꯩꯔꯤ ꯃꯅꯨꯡꯗꯅ ꯍꯦꯔꯜꯁꯤ ꯐꯤꯔꯣꯜ ꯂꯣꯏꯁꯟꯗꯨꯅ ꯐ꯭ꯔꯦꯗꯤꯁꯅ ꯇꯨꯝꯂꯤꯕꯁꯤ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯒ ꯍꯦꯔꯜꯁꯤ ꯀꯦꯇꯦꯒꯠ ꯁꯤꯇꯤꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯃꯊꯟꯇ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯊꯧꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯃꯌꯥꯝꯕ ꯑꯣꯂꯥꯐꯍꯣꯏꯒꯤ ꯃꯅꯥꯛꯇꯅꯤ ꯑꯣꯂꯥꯐꯍꯣꯏꯁꯨ ꯃꯅꯥꯎꯄꯥ ꯍꯦꯔꯜꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯍꯧꯖꯤꯛ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯃꯣꯃꯣꯟ ꯅꯣꯛꯅꯗꯨꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯤ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ